Mayamba kurumjari adom nengbiri basi impact talk to Manipur ni ngasi gi episode ta ina puduna lakchari basi Manipur gi miyam na thoidok hentok na masak khangbiraba ikui dana most inspirational designer 2017 award fangbirakraba Robert Naorem gani ahan bamakta da Robert po ko gi studio da taram nokchari. Thank you. Da Robert ta ahan ba hangjaning base da Robert ki ahan bada wari me am silak tringi da self introduction macha amatang bibiragadi miyam ne hena nungai jagani. I say I'll introduce myself as a designer, as a stylist, and someone who loves Manipur and who love to bring Manipur to that next level. I introduced those Ohiragadi, I designer ki field da natraga styling ki field yam ka hena hairoba khangoba ki wapam kakta natana. I iramdam se yam nuksizava aduga I maitei macha mani Manipur da chawbani Manipur da pokpani aduna I malem ki thakta aina ngamba level da aina haizaba area da aina pamjaba area da Manipur bu malem da saktak pa habse adugumba pamba misaka manina miyam da introduce tawjani nanungai je da Robert no jikta haibire ko fashion gi line sida thawai hakchang yauna pamjaba gi ama uiba da Robert na haibire ko no isamak su stylish oina haigane na ko ada fashion gi line haibasida akhoi gi society je khatang gender bias oe nupa gi thabak nupi gi thabak haiba khara tongale da Robert na nupa ma oina supok pire adu daga fashion gi line de lakhi base kamaina option je fashion da kamaina lakhi bano haiba du sumate ka matang si je akhoi gi ping ede hona khoi je ai je yamna have the oriented om tam da have the obviously khoi gi nupa na tauba nupi na tauba na trasi have je khoi gi ayamba akhoi society na sem mane hai tare ko nang nupi gi phane nupa na pai bia de nupi di saina samlon ga da bani nupa na akhoi gi sing khai ga da bani ni chakreba adubu macha nupa pokta family da di nupina adum tauram ga doini tawda bya da bani na aduna adum adugi family du di tawraga di society against chatle hai doira du di every family se akhoi gi nupa darkar oi hai ga doira aduga nupa macha da adumaina bias lairaga di akhoi gi habdi hujikte hauna akhoi gi akiba ama nangaga nupi singsna nungdang na thokpada oiro sida predominantly akhoi gi men's dominate society ma thoklai se adugumba main wakhal du dagi neba aduna akhoi gi si khaidok pase hakbi samna habda nupa na swaina tawbe de nupi na tawgadam haba anything which is on the soften side ko yamna tappa ingba natra which doesn't give you a lot of effort habdi dungda adum bagi yam thabak na taba pot khaidan nupi ni haraga to injan ba like silai thon gi thabak ni na haraga na adigi nupa ni haraga de pi ngai di hauna khoi gi nongoi pa hen ba nupi ni haraga di lai di injan bagi system ma khoi society se lai bani na akhoi gi sigis na hauraga khoi gi career da gi dum soire eba aduna akhoi na phanyam pamba pot haise sometimes mi khudi mak se wakhan kenerak pai matungi na society phanyam brought up tawba tarzu karigumba nungda khoi apam bagi wakhala ma laira agadi suksoi shoidana nupi wana tana nupai wana tana aina pamba potu di dum ai kok tu dum khala laira ne ba aduna one of the other days gi field change professionally change ji di ai rai bak di lai kre dubu apang ma mi di khar khakta ni ko aduga I could say I'm lucky one of among them because same thing adom na huji haibi gi ba gender bias se laita bana te sigi marak chida chawrak ke ba mi mane ei samak su aduga habidi akhoi na nupa dong tawre adudi nang di soina nupa dong tawraga smaina ke mo gi tawra kholaga na punchi soina mangani habi se hek ping ene na kong na tara lakhra bane but I'm a person I mina haiba se until unless aina tawri ba thabak se mingon de am kai ba thabak natte natraga na mingon da kai na ba tawru ba natte ai gi pamjan ba tawbani society da kai ba natte na khallaga di ai yam tina stubborn oi isana aduga habdi ai gi tawdoi ba kot adu thang ui ai kanam ta ngangak pa isu chang chang de ba adu pi ngai de so ai tawri esi gi anam kan ba se mayam anam yam kan len anam kan le mai bi chang ni hai na ngon de am thai na pi ngai de lakna re dubu ai ngon da si wakhan je dum lai rakhi aina pa ma tawge na dum khallang nganga lakhi ba se dubu parents ki objection ni lakta ba dinate yam chauna lakhi aduna khoi gi yum da gi di sungya yadre have the completely no from the parents because they really wanted me to in something else have the active service the changba do thaba civil service examination different level am chakre adu yes education ni matang da like tamna ba khoyumna yam convince awri tawi adigi art form da matam na seng hairba da isli la yawdu gi yam kana su torame si mayam na kangda ba kan omni have the art jam pamsa hai tare aduna sumang lila se changna ba su yam kana khotna rame ba have the matam da dubu yum gi parents ki objection kha di dum like ki dubu wakan sorry aduna wakanda habidi aingonda
ꯍꯥꯏꯕꯗꯤ ꯃꯇꯝꯗ ꯀꯟꯐ꯭ꯌꯨꯖꯤꯡ ꯁ꯭ꯇꯦꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯅꯨꯄꯤꯅ ꯇꯧꯒꯗꯕ ꯊꯕꯛ ꯉꯥꯛꯇꯁꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯟꯁꯤꯗꯔ ꯇꯧꯔꯛꯄ ꯃꯇꯥꯡ ꯂꯣꯏ ꯑꯣꯏꯕ ꯑꯗꯨꯗꯨꯅ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯩꯅ ꯈꯜꯂꯛꯄ ꯄꯨꯝꯅꯃꯛꯁꯦ ꯑꯣꯕꯖꯦꯛꯁꯟ ꯑꯌꯥꯝꯕꯅ ꯂꯣꯏ ꯂꯥꯛꯈꯤꯀꯣ ꯑꯗꯒꯤ ꯂꯩꯀꯥꯏ ꯐꯪꯉꯦ ꯀꯩꯅꯣꯝ ꯇꯧꯔꯒꯁꯨ ꯅꯣꯛꯅꯗꯣꯏ ꯍꯣꯠꯅꯕ ꯑꯗꯒꯤ ꯁ꯭ꯀꯨꯜꯃꯛꯇ ꯐꯪꯉꯦ few of them not every teacher but like few of them dasu adum akoida fazana haibidaba ngangbiba chaibiba habdi midugi emotion gyan tabidaba mayam yorokidaba sunate sigi marakki stage sida aigi Manipur da lainingdaba ingonda phaurakpa kanoma lakhiba ingonda stage se aduna aina changakibasisu aidi si changba ngamni habisi thajarudi kainal parents ka against laigibanina adu daro but no husik ta hai ko parents na objection je pura 100% objection tawgreba adu parents ki support ti yaudana ai je khong thang to ke haibadi ngamoi doine ba yumdagi mapan da thokpa je parents ki ayaba yaudana de sukam ngamoi doine ba adu karamba stage ki yaura kanda daro but ta parents na ayaba pirakhi mapan da chatlaga sumaina tam ba sigi ai mapan je ai di lairik tamba chatpane ba habdi fashion haisidi aina pamaga su ai laiba ka tamamaga feta tamamaga habidi ai tawni habagi plan laikiba pot na tikai ham tamda yumna yaro ai khanbani ai chadum thadokhreba ai will se adu matungda aina bangalore changa kanda ai laik tamba changmani 10 bo chingwerom don bosco tama matungda 11 12 ta ai tamba changa kanda ai ada laik tam dhare 11 12 tamakan agi schooling style is more of like activities me am to hanba passion aduma me am story then have the co-curricular activities apart from your studies ko aduma me am torok pasang sagi ai wakan je brighten up sudden torok podo ai nang apamam khallo har kan sida yes I like in dancing har ai je ku thangal leba the first that was the chosen second was like moina ingonda styling competition yaw ka harga school inter colleges competition dagi inter within the college competition da tawraga manga tawda khoi macha ga yawbadi isa se thanta ai na ngoi pam ki dune kitanga tawza da ngoni am haraba amala abani na apam khadam lakpodo adu daro but na hojikta Manipur da lairi kan dadi oja sing na su phasana haibi da ba adagi laikai gi mina su ek phasana ngang bi da ba plus imung gi mina su hek ima baba na ngang pa matam da laigi ba tension mayam do adu dagi thoga mapan lamda mung chatlaga laik tamba matam da oja sing adagi basing na sum thogat pi bada pungni khena ba utaba do adugi experience ko maina tawi Manipur da lai baga Bangalore da yam thina khenare ai ngonda pura life se ai freedom oire na khalle ai adu matam da ai Manipur haning ba phaurak treba haibidi yum miss tawi obviously Manipur miss tawi maram di kai nam dai Manipur lainingi Manipur da lainingi adubu ai ngonda laira kan ai ngonda phazan ma punjan bangang ka da ba chaira ka da ba tor ka da ba ai ngonda mayam se khallaga ai Manipur sukla lakning deba aduduna ai ngonda ada laikra kan ai ngonda pura it's like nangje khogi kahani enlightenment phangba chap mani wakhanda aduna pra free da chaning ba thakning ba dum toroga habdi kok se brain da dum ngang lakhibagi isa je kan pura phazan puzal legi bu do dumai lai rakhi ba aduna Bangalore la kanda dumai like tam hora kanda di engon da ai apam ba phang pa lai chu to but education gi growth chu lakhi ba habdi ai se sing hage 10 ki result ai sam ne makhi ba habdi nga sagi tension mayam duga isa se narak pa dagi psychological depression lak pa mayam duna ise pura habdi pura down chakhiba adun a chatla kan chida ise academic su progress tor ki duga 11 nai top toeba like when I was studying kaino like chu paninge duga ngasagi aina tawgada side to so iloi tawreba apama du phanga abanina aduduna aingonda aigi study su progress lakri parents su moi su harawre dana adigi agi di support tawraban mai lerak dagi di kona sum mami urak padagi is a professionally changagin khalaki baneba but tambagi tanjadi phangidre aina 12 phangkanda entrance harakanda aise nifta tamgen baba da haima tam baba ni yadre khanju khalle entrance di thajalle na tumine khangandana adubu khalla kanda di Mumbai nifta khalli adubu ai tamhangi de asa du mange tokre tailor ga mangera pe question mayam chawna hangki tu na ho haibadi matang sida aina su daro but hangjaning base Manipur da concept se fully khangdaba mayam lei ko adugumba khangdaba duna maram oiraga one of the reason oidune ba akoina mapan da like tam ba chatlaga yumda halak ning de hek hai ba akoi gi imai pa na su hai imung gi mi myam na su mapan lam da tharu nu pi oir su mayang da mayum pan gi ni yumda halak ning de sigi ngangi ba mayam sigi root da reason ama lairi se kari ge damakta ai pok pa imai pa do gi manak ta halaga lening oi doino karama macha yawning doino but yawrak lairak tri bajigi maram je
thidokpada akhoi aribagi matam adugi akhoi Generation gap generation gap hai tare ko generation gap tuna adum khena raga lairakpaje gyan tabi daba dauna tawe ahal laman sing se mainly akhoi pinke tai sukem na te khoi manipur gi habdi ahal laman sing je thaini gi khoi government job ki mentality leiba adagi habdi private job hargadi moina aduna lasting oiroin khanba adudi government job ti pension phangdra bokta dum yai habita te khanba dum moina adum bagi kaino ma laigre concept se business sang ba kai khoi manipur ho zikatani business ta yam kan pick up to khana ri thaina di government job se fully dependent oraga leibani na parents sing su haini yaring khoi dumaina namjan na khotna ba adagi habidi nang na tawning bapot si tawhanda badu some like for example nang na chana doctor oiga su nang na decide tawre engineering oiga su nang na decide tawre either na traga nang opt to ga dabang tam su nang class 12 lora gadi bunga nang engineering coaching chat kina medical coaching taw gira hai option da ni khak pire aduni who will choose that obviously angang dun kari gumba kaino atopa ma pamba leira magadi masala dum apamba pot to rokta banina nang adum wakhandro di mai apamba pot dum u leirani adu dun masana dum habidi aware chatla kan nang lapna leira kan di dang asagi nang apamba to kai gum anything phang matam da ni nang obviously lakning hoi not like hoi meme na drug chaba na traga yu thakpa na ni sa chaba ngaur bagi different moin apamba phang tabagi lang bana makhal na laigre apart from that nangi habidi mental peace phang na bai damakta adagi nang apamba follow to zaraga nungai ni hing na bai damakta nang na nasai halak tabaduna halakning da bai wakhan duna different amane ba habidi not because nangi parents nu shi dabagi ket na teba parents diam nu shi mystery manipur chainjang mystery everything khoigi mayam se loi mystery ni but at the same time nasai gi yum da laira kan da laiga da stress ka tension ga depression ga mayam adagi second is like when you are doing nothing kai guma thaba amna tawdana yum da just free da tar lai matam da nangon da phawbagi film ma lakpado adugi kano se they won't understand but akhoi di understand tawe basi pot adugi mathakta amuk phangdabagi mi amana depression nari badu di understand hek taw bi da aduga nang phangde mi gi machadi si tawi mi gi machadi du tawi mi gi mamauna adu tawi mi gi machadi MPSC officer ni noi ka dauri chap manana lai tami adugi question mayam se akhoi gi mentality se ahan akhoi gi generation gap nani obviously generation gap nani adubu like haibesti mayam loi tamna ra ini generation gap sida akhoi amamam se loi hinga ine ba aduduna generation gap sida laiba ahongba mayam se sizu akhoi gi ahalaman sing sina khatang accept tawba haiba taragadi accept tawbi ba taragadi hena laiga ne na khanjai ko aduga daro batta sigi matang sida hangjaning bama stylish oiba ko fashion designer se manipur dadi kari khanai hairaga for example makeup artist hairasi ko makeup artist ti numit khudingi tawba thabak nate seasonal oi lohongba matam lakpa matam da khatang ke bani atopa matam da nang kari tawgani haibagi paisa senthok kumaina lakani haibagi question amayam chauna mama pan adugi su wajada bana teba macha se wagini haibagi su moina hena tension lobiri ne ba sigi matang se hojik fawba sum daru bat hena experience leirabani na akhoi gi lamdam sida manipur da kadai fawba progress leire aduga mapan da su tawbiri ko mapan da tawbaga progress ani se kamaina khetnai kamai karam stage sigi trends ai wam haizage akhoi gi makeup natraga any job se hoi seasonal di oi after all struggle di loi dakar tai aduga market ama sem na bhon abai tamakta ai sai sana build tawba mayam tina dakar di oi obviously nangna pot am lai matam da everyone wanted to buy the best ko adu cheap and best adu mayeng basu yawi natraga na akhoi gi paisa da ka ta de but like quality should be good haiba kangum su lai ko aduna nangna pirak tu service tu gi makha da pole aduga akoina habidi nangna thab am to seasonal oi de du to de da to de haiba pot me am se kaina ham tam after all to gi na to ra de khoi de off season matam da ya to bodum top sale samna da ai training class hapsal le when it is off season so I dum chillaga busy oil live off season matam da nasai class na full oiraga sakibani na ngon da dum atop activities am tapsale apart from that like small workshop training atopa ma'am yaw ba yai haizan na update tawna ba tawbi yai ai isa se haigre khangre da na lai thokpo su yade si pot chi yam tina competitive market ni masing khangna makeup artist lai lam ni duduna you have to be unique and you have to be particular about something else different oiba ma dakar yam tina oiba aduga adugi mathak tu da habidi nang nga sai nang na tawgado market haibase nang aham da hoi obviously sen changba pot khuding mangni aduduna ai isana sen changa puthokpa ngamdraga di first of all you have to start working under someone else kana gumai makha da nang guideline dawraga nang thabak tawba tare matam khara ko starter oi tardi aduga starter oiraga nang adudagi sum build up tawraga nang tamna tawraga nang because it takes time you can't like be a star or any like most like desiring makeup artist by like any 5 years or 2 years it takes like more than 10 years like 12 years 15 years ke experience dakar edu matam da you will be known as someone any field you
wani si ai wani ne tenang nongalaga hekta mi hekta ngasi kano clock oiramade nongalaga director gi fam gaw dri ya ponte ba obviously khona ba amadi dum darkar oiri ba stage amadi face amadi dum land face amadi land ni du na magi du gi kano ma concept ama laita be ade du second thing is like struggling gi period chidi every one of us laini dum aduga seasonal oiba oidaba natragana si pochina oibe aba yadaba haiba pochidi until and unless hoi scope haibam chu kharali thi batare ko aduga aina haiga da any either makeup khangde jagoi khangde isai khangde adagi designing khangde ko adugumba tawraken hairagadi I should see that like education jidi katang slightly darkar oi brand khale ko aduna yamdrabada minimum the degree katang mo ta horagadi it is always a backup for anyone's life kai gumba yam secure oi din khalagadi at least degree bok ta pahoragadi private school maza wazam ta ju phang sigi matang sida ina daru bat hangjaning bam leire akhoi gi Manipur da leiba ko nupi sabi sing se haitare ko moi transgender sing se transgender sing se kamai tawge da Manipur gi mapan da gadi akhoi se train da ka chatpa matam da mayam lambi da paisa ga ni da na mayam da gi tawe ko hijura hairaga tawe do Manipur da yam khetnai ko habidi moi masa gi at least parlor hang da na ama matau da na lila yaw da na mayam hotna jai ba hotna taraga su education gi matang sida khatang maning handaraga leibra na khale ba sigi reasons achober reason am sulai pinki ate kam tagi nate education je khoi pam da bante du huzikan di khar change sila angang sing huzikan like tam mu am horobani habidi especially transgender sing the cost transgender doctor lai I could make out a lot of people aduga huzik atopa me amma competitive exam ba tha ba angang sing am lai ri ko adu khakta na tana matam am da kamai tok ham tam da khogi moina ngasagi transgender obviously gender mai opposite to the mana pamjaru ba habidi khanjaru ba gi ma adu ne khalaga lai zabani na kening ba morning ma am sigi ma part of it oijar lai bani na ko school sing sida ngasagi nang karak matam da sam kitang sanga ga su pisum kitang phoira ga su ngangbi ba sai bi ba adagi school karakano haibi ba sim am stobani na ma ngasagi mangon da lai ba inner feeling du na hen gi bani na school da ngasagi ma attend to class attend to bugi tanja sima mangon da tamning ga su phangde ba aduna habidi oza sing school sing sina chai bi rani phubi rani du tadi ngasagi magi apam again suna ma ngasagi mama mapa phuna da na imung khana da na chaina da na anything tawraga barrier cross tawraga adu bok da stand tawraga dam lai ba mi du da na like if they would be asked to choose a school or change your gender hairagadi obviously change your lifestyle hairagadi they will always select lifestyle them select or octava ne to me ko aduna kana hu mi ka shuna taba nu pam icham cham nu pam da nang phanik set la chatlo di I don't think so they will just go easily but like transgender am da nang moina chapagi lai rak pa haise moi gi thinking du kaya mo yam yor magde haise society sing su khangbam mun na thu e se ai tasing hai du respect to honingi du transgender sing da so in haizaning badi habidi phazana laibiyu like habidi apamba nupi saning badi nupi dum yom chumna phazana sabiyu akaiba nupi imgi gun chap chana chena habidi they should have a very strong and like good personality ko laina yam phazana lehening ni samasa respect to godam mong da min ikai khumna godam mong da isai sagi ithau mam phazana palaga transgender oita su Manipur yam chawba role am pairaga society that mind torga lehening en ai mayam da su impactive gi khuthang da ai request to janingi aduga atum ya pamba dum follow to biu change so bangam moy adu society da laiba khogi habdi organization sing ahalaman sing nasu sigi oiba tongan ba mukhogi wakhan jibu understand to biu haina su impact bi kuthang da so haizaningi habdi sigi poch arrive na te mi khudimak ta amana soiraga ani na soiraga mi khudimak generalize to bi ganu adu duka habdi makhoina tawjaraga habidi gender do tongan ba opposite ta moina sumaina moina pamjai ni hingjari ba makhogi lifestyle ja sida athing ma thambi ganu haina mayam da su request tawjari aduga kai haini transgender sing da su aina request tawjaga da babu ichil now ai gi inaw sing adagi ai thak thong ba sing da su aina haijaga da babu habidi mayam gi mafam da anything isana proclaim taw matam da beautifully personified am oiba gun na ma chelaga akoi society da transgender achoba role ma lauraga whole country da natraga global gi map da transgender sing yam chawba role am lauri hairaga mayam na tambam gi lesson oiba Manipur do adu oina ba tamak ta ai request tawjari transgender impact ku khatang da yam na thagat ningai ni ko darobat na miyam da ngasi impact tv gi talk to Manipur gi khuthang da darobat na pb ba message si nakan ama khatangi gyan ta ba duna te darkar oi ba se nakal ani makini akhoi gi hingminari ba lekminari ba chaminari ba family society ai isa transgender ama oi ba su akhoi gi society da
अफब गुण चेलबदी लाइरिक लाइसु फजना तंबा मी अमना तौगदब थबक फजना तौबा नुपी की गुण चेले नुपी गुणदो फजना पांगथोगा अदुम हिंगबीबा अहल लमनना अंडरस्टैंड तौबी तारगदी अखोगी सोसाइटी दा नुपा नुपी खंगदे पुनमक फजना नुंगसी चानना लैबा ngamgani chawkhatpa ngamgani haibasini darobana haibini se darobat wari su yam nungaigre matang swais da break atenba break amatang lawsege break ki matung da darobat na fangakpa award international level award aduga handloom gi area da kamaina laaga manipur gi fi sing sibu kamaina mapan da puthoga chawkhatna ba chawthokna ba khotna bikhiba ge haibadugi matang da khanajage impact news pu mi engta dana lebiu mayam bamukana taramna okchari adom yengbiri basi impact talk to manipur ni ngasigi episode tai khoin unajari basi international award ikui dana phanglakhaba robert naurem gani darobat pamukana taramna okchari darobat break ki mamang da wari nungai ba myam sanakre go transgender dagi horaga fashion gi area dagi horaga career education may ama maru oiba mayam haibikre hauji aina khangjaning bese darobat na bangalore da tamaga chatlaga lairik tambasida point amadi leiram duine ba lairik tamambadagi miyam na khangaga bangalore gi miyam sina khangaga thabak tawba haurakhiba matang do kari dagi haurakhiba no haiba do ai breakthroughs ate kemnate habdi ngasagi swaimsum aina ngasagi college ki activities macha am tor matam competition jida koi judges mapan gi habdi fashion industry de leba mi haidi renowned person am haitare adu maina la akanda mana thengna ra kan du main tor ga kanana no si toise ha ka winner in main tor kan I want nan professionally changbra ha ga card piram badagi as a makeup artist moi nai hogdor ki bani adu main tor ga spine chum lakh ra kan jida mayam na thabak macha ka to ba hor kan jida by then like with luck like haitare duga aigi kanu haitare matam du da moi se replacement ma thirak pai da makta bangalore fashion week haidana quite a chawba bangalore gi on the platform ma oi ba ko fashion gi world di india ge phau ba designer mayam na showcase story ba lila palace ta pangthok ki ba third edition da aisibu mukhoina makeup director in location gi bani matam du da is 2.5 year experience katangai yam nauri kan ta syang kan khangmana tre dubu that was my completely breakthrough haitare adu duna times of india the headline laga khwaidagi bangalore gi khwai experience over 17 years experience later ba makeup artist mine replace tau ki ba du kum du that is the my turning point of my entire life adu mine sum chala kan industry chang ab nga sagi fashion designing nifta gi tamaga aise habdi tam hoda wai kano ma laigidana nga sagi sum khangnara bani na aise mayam na kai dagi nu ka harga manipur dai ni ka harga mine khang da ba adu mine influence ma sum lakpa dagi aina sum nungai jada ba manipur ai palaga dagi adu di aise tanja chara ma sidi ai phiron je ai chakhong thangjalagi dan khan ki bani ba dubu ai professionally ek tamak ki laitra ka su du mine sum khar habdi designer mayam du sum work torum na urai ba khangai mayam du na experience ma sum tala aga nga sai apam ba su manung da ma habdi ai ngon da kano ma laizagi bani na adu du gi ani du na pullaga ise khoi gi design to ba se khoi mai te gi phi se design to hor ki bani du ga habdi aina mapan da khoi so ulla khanda mayang model habdi super model india gi super model sing sinaga ram ta ga mai thola set hora khanda mayam sina khangbi ra khanda manipur se kari phi se chetli kari saksai kari tawi kai se khangna bai damak ta aina sida manipur dai program ama fashion extravaganza hire 2013 dai sin ki mapan da gi model mayam lakki super model india ge pau manis malotra gi outfit set pa india fashion week ta thokpa adu renowned ra top models mayam la ga moi khoi mai te episode set tuna impha hotel da thoki adu da gi dum aingon da inspiring oiraga sida I khong thangjalage na khani kai ram tam da adu da aingon da phangakhiba manipur gi support mayam ai ram dam ne phang pa support je si ai huzik tu chung ne aingon da matham da aingon ningsang e duna matam da phangi ba ai ram dam gi phang ba support siga ai mi mayam na pirak pa kano du yam khene aingon da tongan ba thongna ma aingon da hape duna ai makha ta na chakhi khalaga ai sigi field da ai changakhi bani adu duga the daro pat no jikta habi ko okay top models mayam sina manipur hana masa khangam da basi manipur da la o haiba irai lai na yarak paji maksu daro pat ke hard work mayam do madu du ki result ama oiri ne ba ada khoi manipur da kari sum haina ge da robert naurem di ma pan da gi pura ga model se moi edum hekta tawe akhoi manipur gi model se hek na thai bi badau na tawe se kai gi no haiba ai manipur model se yahon da banati yahol li dubu ai haizaga da ba poti kai no ham tam promotion haiba pochidi ai concept of promotion ga mukhoi gi concept of promotion ga ai khene atupa designer mi khuding ma khena ba tumaina ai ko kamoi ko kasudum khene ai gi wakhal da di nang na promotion ma tawgi haiba tardi national level dara international level da chappa mangam draga su matam du dai wakan na khali je national gi thak ta manish malotra na so ma pham khuding gi
samna harabada akhoi bazar gi market ta pot yon bagum bane ba sida akhoi nang khwai best brand leiba gum bane ba adumai tawdana best brand sing sina nangi effort tawraga makhoi na pot select pa matamda mi sing se loi khange eba fashion industry na leiriba market sida khong thangjana ba khona raga di industry du leiriba mi sing siga mingle tawraga akhoi pot sida adaptation tawhon ba ma dakar oiba adugi duna akhoi na Indian fashion industry da leiriba country gi national level thak ta leiriba mi sing sibu pusalaga Manipur da puraga makhoi gi culture do itam hoge habana te akhoi gi culture do makhoi sing da kadi phiji setli habado makhoi na management lo tragi chahi taragi selam bayai they must be knowing lehenga kai sheli salwar khangam be but maiti gi phi kaino phaning ne mo kaino mo setri aduna moina sida la kan da makhoi na adugi set na bagi tanza ma pi ru kan da o makhoi je phiji phi kai sette ne makhoi je tongan ba kaino ma leine makhoi gi haiba matam na makhoi wakhan da khangre phajaba kangun appreciate tawr maga dumai tawhi matam da makhoi na ada haina ba mayam do engon da tongan ba phawi kanagumba hainari ba mayam do di am da khangam moi dubu akhoi ichan ichi mayam leiba model mayam sing sidi makhoi sida dum so tawri ai hujing matam gi matungi na moi dum happy ya holli tawri dubu ai gi pandam sidi akhoi gi poche international thak national thak ta bukhatna bukhatna banina ai adugi influence makhoi mayam gi mating lo do be ade ai thandana satlaga project ta makhoi mayam da putho international thak ne na kadai dan ut udoise promotion hairaga it should be upgraded and people should know about it so that's why ai garments subu national gi thak ta national industry da leiba mi sing dubu poraga market ta leiba mi sing dubu makhoi na kai guma display tawdana makhoi na feel tawra kanda makhoi na wari shanar ka duni ba about gossip that Manipur gi show da kai no ni chatli do hangara kani aduna Indian market ta akhoi Manipur haiba Robert haiba khangdaba especially Manipur haiba Manipur gi phiron phane khangdaba mi leite especially hojikti models sing da kyam yam khangge ha matam phanik sim pi matam da akhoi maitai di hen moi masa mata na set leba phanik set pa se hojik pi matam da nang phanik ai model set liba sing ja moi set leba mathanda makhoi sing je manismal lo tragi dress set leba kangu ni dubu phanik lui na khanari ba pocha phajana set pa ngam me hojik moi pi matam da tak pi gi matam da moi dum masang dum sejar ne ba kaina da moi se ai phanik se dum set man da na moi se khange ba adu na Manipur se kari setli haiba matam da hoi hana dum mayam jagoi shedi khar khangna ram be adubu ai side tagi ai atopa garment tawdana ai na Manipur iramdam gi oiba pot khut thari se kai gi haim tam da makoi ja khangna raga le horasunu ai poti yon gi be yon da be commercial du de ai kona side amani atopa kona changjarak pani duga apart from that ai gi pot ai na lighting ai sida Indian fashion industry gi map se akhoi Manipur se kari phiron setli haiba se khanghau da be ya de na ai namdana kara kara inkhat pane ba adudana ai gi post khangau da be ya de na inkhale adu mayam na su khange ko khange international level da khange hojik sigi matang se stage ama sigi stage se yorak pa se mi khuding mak na ilai lai na yoba ngam ba stage na te natra aduga khoina su matam amada Robert Naorem ga hairaga na social media da khara Times of India da dugi thagalak ba khot ba khara ura kan akhoi samak da nunga yam nunga aibam phawe sakma khangna draga su Manipur da gi ni Robert Naorem kawi mana sumaina Bollywood adagi Kannada movie gi mayam da makeup artist oiraga makeup ka tawe habda sigi level book ta hai bazar ne habagi akhoi da question ama la e ba kai gi no di akhoi gi Manipur da di yamna hing bagi mahing se am khena gre ko aduduna asing mamak oira zara hai bagi wakhalama legi bdo ngasi di akoina tasing na khudam changdam mit mamang da urabanina darobert ki thabak mayam ubire ko international level palak pasida aina hangjaning base recently most inspirational designer 2017 ge award se darobert ta phange kari phaubi ki karamna phanga ki hai bado hai biyo see award say I you know the very close to my heart and in London so say mamang na su impact ki manung khut na su laga ai han so high gre aduga ai chatna ba so ai han de hotna pa kuire ai thabak taw matam da reward thiraga natraga paisa gi natraga na ai award ki khalaga ai thabak taw bam ta leite maitai masa moina Manipur da ai pok pa chawba moina ai thazaba mi apambani publicity politics ki wari natana ai ta seng ai iramdam nungsi I feel proud as a Maite as a Manipuri aduna ai gi lamdam gi oiba potse habdi ai na leizari ba potse ti ai ngam ai ni hingai sida industries da ai kai numit chawthara kaduna ai khangde aduna ai ngam bagi thak ta ai chatpani adu de hen ma ingona ka inta leite aduna London jatle haraga ai di foreign chatpagi ai adu khokte wan ai di overseas cross toraga adu gi market tu changna khona ra paise ai gi pandam ne aduna ai si so je chatna khonai se sahi ahum phare registration ahum lak thajale anira cancel chale experience lai tabana finally ai gi newspaper coverage mayam ai ni handloom da to khot mayam se loi ura kana moina last ta ai Manipur ai ni iba mail lo ngon hojik mang yauri proof ne aduna ai na moida tha matam da ai big level lam dam Manipur se ai promote to ba lakninge aduna ai si ayaba se pbo aduga ai noi fees pibam thok putoi pi ge aduga ai lak ke haraga ai
adu haige aduduga makoina sigi poche engonda yam theng ama tamda ai pire government ai support tawno phanam haise dubu government side tagi kitang slow di kitang chati chatki aduga ai anyhow to tawraga ai tawgre aduga ai chatla kanda aduda power up feel se ai everything ai Manipur gi film ai loi thawaninge aduna direct tagi horaga ai pena dagi horaga ai maitei mani khallaga pukjel piksandana ai atopa jati singsu ai ngambagi level dadi kukina ka toisu phi mache ban toisu ai moi yawhalamaga makhoisu yawna ai ramdam gi oiba unity in diversity ko aduga ai gi collection gi mingthol dusu weeps of valley and hills haidana mingthon jab ai tam amadi ching ani da saba ai gi iramdam gi pot haraga ai pot puthok jagi bani duga yam hai gi basu natte dubu aina puthok matamda ai with heart and soul ai puthoki du collection du da everything music they horaga ai sa tu chungba phauki aduga yam proud oiba moment amaga loina na ai akhoi mani Europe ta leiba mafam kaya da leiba akhoi gi lamdam da leiba akhoi European Manipur Association gi mayam su witness oi gi nometu da ai stall phame aduga ai so du udli eduga ai khanghode ai so je akhoi gi utla kan da loira kan engon am proud oizaba engon da am nungai zaba achievement pange not award phangne habso ikaim khangde duba thola kan da stall je loisellaga yum hangen tor kan da nupi ma changsal e tu duga engon da Robert we request you to come for the finale ending and receive the award harame engon da du duga I saying I was like shocked I feel loiselami kan stall loisali mai te am ju le du da kharaman da ni chenjal la konjal le lai ban khoi mai ti am lai moi kun nong la e Europe ki mafam ga da gi ai show du yeng ba aduga ai se konjal la ga ai se change award to loba ai ngona tu chung ba phau khi ai award to paisa ju pam de ai ngona paisa pira kip su lai te dubu the kind of respect ai ngona phang ki title du su most inspirational oh I say inspired tawzaraga because I reason phang gi ba award ti for the promotion of handloom aduga second weavers me am promote habidi weavers sing bo ina support tawraga adumaina khong thajanduna aina khoigi Manipur gi handloom textile la changaga aina si po che tawna bo honera pa matamda tawkhiba pot tugi ai effort to dubu makhoin appreciate tawbiraga award sibu not like best designer ni na phangki na ten traga design gi damakta ai phangki ba award na te ki award chidi because of the support of ai smain tawraga ai pikraba iramdam sibu puthoga make in India da support tawi make in habidi make in Manipur amadi weavers me am support tawi habi damakta award sibu moki RC Dalal award na first award makoi education tawba komjida ai bu respect taw taw matamda ai ngon the power I don't know adugi feeling do I not like I want the paisa nung chagi wai natana I want the power to man film a hen bam power ko do I want the makata na tawning power ki ba duna atopa ai tawthagi han khalle yum he gyora kanda after 3 days matungda February ki tang tara mapan da BBC fashion conclusive London sida yawi launa charity shows and support of you launa ingon me lucky that was my biggest achievement and I adu de na ingon da haraw ai kai hai du no kang re have the I adu de no work talk re award international award se phang pagida makta ko akoi impact TV gi whole team gi side gi congratulations ko hotna zaman Darobert ki awaba humang takiba mamal mayam do adu phanga ine banatra adu Darobert na international award phangre adu nungai ba su hainingai leitana nungai ba phongdok puto mit gi tar ba piece na su sakhini ko adu ga aina matang Darobert ta hangjaning ba se sumaina Darobert ki Manipur da su Darobert ki tongana showroom leire ko designing aware me ama yole adu ga handloom gi fi me ama puthok tana Pisaraga laiba mayam sida Darobert na support tawraga design piraga saba mayam marak sidagi Darobert ki rani phida yamna famous oiba yamna popular oiba mayam na yam pamna ba nupi khuding mang na setning ba isa mang na setning ba phi ama lairi ba ko hai akhoi gi maitai me kok sam lai mit iba phi se sijigi idea se kamaina laki magi design pi ba gi idea se design you are se icham jam na chala su pham masu dum kaino mu ba lai am u ba phi da hakki hana wa khan khalle ai gi main idea aina handloom da changbai ayam ka hena khango bu su leite partner me am Manipur da leiri ko akoi de na khangba me am su leiram ngani adubu ai manung da gi oiba wakhan da ai tongan ba aina fashion da chang matam da ai gi level da puthok chagen khan ba da ai admai lakim da ano ba sum thirak pa sida aina sum mayam na maitai mirup se promotion taw duini maitai mirup se hingan na bani haidan like taman na khona sum der pa wakhan na no matum matam da sigi pot se ai phi da ha ga di si poche phajaba yai ne an khalak pado adumai khalak padagi
aduna inspiration oiraga ai si poche ai contribution as a part of a regional language regional script da aina promotion da ai isana mating pangjabo ina ai tarap contribution amoina ai di designer ni lezaribani na aina phi da haga mutang try yengina phi di ekibani anirak tobo da soi phi za ham phazan ta deba aduna sabam tam mai khu ek sisu kitang ju laitok lechin kitang ni sanai ba lai malak no honar tam da aduna aduma in torakana la kana poche yam kaini faza thokre hai tare ko faza thokre mayam na su jik na sa khangbire ko adu darobar taina aroi beda hangjening bisi teng tak na khungbiro darobar na su jik haire maitai mayek se yokhatna na ba mayam na mayam hotna re ko angang singi oina di moi se nursery level dagi angang pi ingai de tamak pani na moi na mu khange aduga bengali mayek ti tamahuba hojik maitai mayek tamu hairaga su pharak taba stage ama lairi ba chahida phida hakpasina koksam lai mit he sisina kayamuk akhoi de help tawgani haina khanbi si poche khoi gi samna haibada basically khangrabok ta khoi gi phi leiba lak matam da ko ai gi part yamang amdraga su samna da phi ma in matam da khoi gi maitei me u matam da mathan da paning bo phorok podo karina nan ha is ka hanga idana adu tari si makes na kai sina kai hang pontam daga akhoi na explain taweba sina kang lai pa hai ni sina yek sala yi hai ni sina hai ni ka ham o sina kok hai da sina ka hai ba kaina senior ahanjing bo do main hang pa yaweba that is the small process of learning and aina I haizaning a part of contribution of me cham I might make to a tapangam rakasu I phi lagi ba mi tara to di might make learn to no be the magtai promotion to bodo I ngambra na thazai hoi tamba hai basi like ta paraga kolom na iraga khata da iraga khatang tamba nate tamge bu hai taraga di atopa ideas mayam lei adugi idea adugi lauraga tamakpa matamda adugi contribution macha ma piba ngambadu da darobert na contribution ama pibire aduda chauthok chabazu phawi natra darobert yam nungai jai ngasi darobert na lengbirakpa ekhoi gi show sibu mapung phan biba ekhoi gi audience na su ngasi gi show se yamna nungai na yengbiram gane na khalle aduga tungi lakpa punsida darobert na tawning ba mayam su tawbiu mai pak pasu oibiu hairaga ngasi gidi matang swai sida loisinjare mathangi hapta da nungairaba personality ama puduna lakchage matang swai sida impact news loisinjarege mi eng ta dana laibi